Vitamin B12 watlabade hakchangda kari nungaitaba lakpa yabagi haibagi matangda khangminase. Article ase huyelan pau pausege loksing pukai gi kalamdagi lokachabane. Hakchang fana laibana athoiba lanni haina ngalingai matamdage aikoigi ipa ipusingna haina duna lakle. Masigi maramsu aikoi khudingmangna hena khangnaraba wafam ngaktane. Sel fana yamna paidunasu hakchanggi phibam phatrabade madugi kanafam natraga nungaifam leite maramaduna mipum khudingmangna hakchang fana amade nada yektana leiba pame masigidamak makhal makha kayagi hakchang sajel sing tawduna hakchang phana lehena bohonare adubu miyoi bagi punsi ase khudingmakta mapung phaba ngambadi natte karigumba matamda ama natraga amada soiba hobai basi adumak lae masigi khudam haibabu phana yamna kanna honaduna so miyoi bagi hakchang da makhal kayagi laina sing naragli basene aikhoida narakpa laina singi manungda punsibu temsingna bangamba laina makhal kaya su yaure amaromda aikhoina chaba thakpada Seksi laudaba mikupta haksang da nungaitaba kaya poghalle aikhoigi miyoibagi haksangna masa mau phana lehna bohonabada tongan ba machak machal kaya change masigi manungda vitamin B12 asisu amane vitamin B12 walabade aikhoigi haksang da nungaitaba amade khudong sa daba kaya thoghalakane khudam oina hairabada chaba tumanbagi thabak thoram singda akaiba pirakpa arumba maram chadana hantarakpa haksang sokthaba sin lay nungaitaba amade wakhal mapung phana khanba ngamlaktabagi phibam amada lakpa yai doctor natraga physician singi manakta chatana aikhoina araiba mawongda aikhoigi haksangda vitamin B12 watle haibase matau karamna khangba ngamgadage haibase achaubo wahang ama oirakle maram aduna vitamin B12 walakpa matamda aikhoigi haksangda pirakpa khudam kharagi matangda khangminase ahanbada aikhoigi haksangna mathau taba vitamin B12 ki chang walakpa matamda aikhoina nungsa sor honduna nungsitagi lauksiliba oxygen sing delivery tawbagi thabak thauram singda khudong sadaba kaya mayongna halakane maduna maram oiraga red blood production gi chang hanthahalle red blood production gi chang hantharakpana maram oiraga maram chadan haksang sokthanba wakhal nungai handaba amade kok sikpagi thawong sing toina thohalakane ani subada vitamin B12 watpana aikhoigi haksangda thohalakpa yaba singi manungda chaba tumdabagi thawong asi amane vitamin B12 watlabade aikhoigi thirinda yauriba gatta oxygen marang kaina yohonba ngamde masina digestive problem sing thogalle maduna maram oiraga aikhoigi haksangda khangawdana diarrhea constipation bloating amasung shaning thakningdaba phawalakane ahum subada vitamin B12 watpana anemia thogalle masina maram oiraga unsagi oiba anaba sing thogalakane maruoina aikhoigi unsada machu olakpa thengnagane maruoina unsagi machu ase napu machu olakane unsa machu olaklabade aikhoigi haksangda vitamin B12 watle haibase khangadabani amade athubada physician sing tanagadabane mari subada vitamin B12 watlabade sin lay nungaitabagi thawong sing thoghanbaga loinana chaba thakpa matamda mahau khangna chaba ngamdabagi nungaitabba sing thoglakane amaromda aikhoigi akoibada marang kaina phangliba asangba mana masing marang kaina sarabade haksangna mathau taba vitamin B12 laina phanganba ngamgane maruaina uhai wahisu marang kaina chaba kana gane vitamin B12 marang kaina yauba chinjak singde sem komla chengum beetroot alu lafoy amasung blueberry panba yai hairiba singasi aikhoina changnaina charabade vitamin B12 watpagi khudong sadaba lahelloi haire article ase reliable source ta yumpham moiraga phongbane adubu masina medical professional singi pautaki mahut sinaba honabadi natte